Mayambu khurumjari wari asi ngasidagi chahi kumanga mamangi warini aigi maru amana maonda thengnakhiba makhoi lakaida thokiba thawdu amabu libirakpani matamdo aihak pikli laikai lampakta aikoi mayam makhal makha kayagi masana swa khongtanbi lamjel phibul habina chingba yamna sanai hawjiki angang singnadi khangbu khanglamnaroi masana singse lampaktasu sanabasu ukhidre nungsibani matamdo Shaktiman amadi himena Didi Metro da lakpado matamdo do yamna pamnana yengnakhibani hawjiki mirolgadi yamna khenaba ure mobile phone na 2010 asiwaida ising isaugumna ahongba ama purokhibadagi laikai TV masing yamna lainaramdi masigi chu mathakta mai phawa nomamut nomamukla mayusu laktabana kongaini lakliba maidusu singba ngamboi ngamdaboi musi tungsten gi light ki bulb aduda ngaksangna ngalibani matamduda mobile di laidana telephone phawba masak phajana udri cinema TV da ubadu natana nungthilbu oirebadi lampakta angang sangu chen chongduna pik hek thalli yen thongba chani haiba numit sida lore harawbada angang oire yen thongba chadoini tambada mayamda hawjik matamdawna chicken center nga semphonggaji amata udri laisu leiramde sa nga si yamna tangna chanai semetlonsu matamduda yamna phatnaramde yamna nungsi matamdo ningsinglubada asuk nungaiba mankraba matamasi irangdi yamna phatlamde masida irang hairibasi lo amasung order gi phibambuni numipu hekta khrabadi dukan bazar loina thonglonai maduna atai lamgi misingna manipuri di numidang wairamgi pung 5 da thonglonandai haina bazar su yauna haina hangnaribasini numidang athengbada kanaju chatnade mai mamba amadi irang phattabana ayuk khudingi khabarda mi hatlaga taramle kapthoklamle asiba maphangle haiba headline asi numit khudingi thengnai asumba paw asina ayuk charawan magumani paw seda asumba paw asi yawrakpana hena paning halami akiba mana maram oraga kadai machano kadai deino sibado haiduna hangnabana marol ama paw se amadi radio na matamduda e pawgi achauba phida ama kalami hawjikadi yamna khenare thawdo ama hek thokpaga mobile phone gi social media da yawakpana hali matamduda laikai khudingi ichinau haibadi underground ningtamla lawriba sing asi masing yamna yamli masina maram oiraga laikai da gunda phada ngoksinaba pak leinaramdi loinana matamduda police singchu mi hatpagi chatnabi ama kanna leirami promotion amadi gallantry award phangi haina haine chumra landabudi khangde masina kablaga hundo amme khut thoknabda sire haina paw kaya amani matamduda maming yamna chatpa police leirami mine kinaba laikhidre masu bomb khaibagi thawdo amada Armed Force Special Power Act su leiri Manipur pumba Kangla su Assam Rifle ki makutta leiri matamduda combing operation yamna kalami kanagumba ma phagre harabadi hingna phangwasi atangmani mi amagi belu asi karisu laitabugumani naha inkhalakpa singsi maitei maming phawba thonba kinarami maramdi matamduda maitei maming tholabadi ichininauni haina haiduna phabi gadra haina yamna kinarami thawdo asi matam adugi irang amadi punchiroga mari lenabana matam khara hangatchabani kaleni matamni aiha matamduda sahi 10 di hele ahan sing aingonagi chahi 4-5 hanmasinga punna sanarami numidang wairam aikoi pulap punna loster haibadi mai mutpa numit tabana cha ngaibu oina aikoi ingkhonungi angang mayam pulap punsinduna wari sadana leirami asumna chak chanaba koksinaraktuna pung 8:30 mu taramlani pumang hemmammi pondon latren gi matamni chak charingai nomai kapagi makhol ahoba ma tarakhi chak charambaga chap hek lepi makholu tarabda anakpadagi mali pungju pantheng theng manatri ngahak leiraga lambi romda mi labai makhol tarakhi babaga iga
ꯀꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯗꯤ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝꯗꯨꯗ ꯑꯁꯨꯝꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯂꯨꯕꯅꯤ꯫ ꯑꯃ ꯀꯥꯞꯂꯒ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯕꯕꯥꯒ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯑꯣꯝꯁꯤꯜꯂꯒ ꯅꯨꯄꯥ ꯑꯃ ꯇꯥꯔ ꯂꯩꯔꯝꯈꯤ꯫ ꯖꯒꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛꯇ ꯀꯥꯞꯂꯝꯕꯅꯤ꯫ ꯈꯗꯥꯡꯗ ꯀꯥꯞꯂꯒ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯃꯔꯨ ꯑꯗꯨ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ꯫ ꯖꯒꯥ ꯑꯗꯨ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅꯁꯨ ꯍꯧꯏ꯫ ꯋꯥꯄꯜ ꯄꯔꯦꯡꯅ ꯂꯝꯕꯤꯗꯨ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔ ꯇꯧꯔꯝꯕꯅꯤ꯫ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯕ ꯊꯕꯛ ꯇꯧꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯤꯁꯨ ꯈꯔ ꯈꯔ ꯇꯥꯕꯅꯤꯅ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃꯅ ꯀꯣꯟ ꯐꯦꯡꯂꯤꯉꯩꯗ ꯎꯍꯧꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯤ 3 ꯁ꯭ꯀꯨꯇꯔ ꯑꯃꯗ ꯂꯥꯛꯂꯒ ꯃꯌꯥꯏꯗ ꯇꯣꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯈꯠꯅꯕ ꯍꯧꯔꯛꯄꯗ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯏꯅꯦ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯋꯥꯄꯜ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯁꯤ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯅ ꯈꯪꯅꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯔꯤꯄꯣꯔꯇꯔꯁꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯁꯤꯕꯗꯨ ꯎꯔꯨꯕꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯑꯁꯤꯕ ꯎꯕꯁꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯅ ꯏꯊꯟꯇ ꯇꯨꯝꯕ ꯀꯤꯕꯅ ꯑꯩꯍꯥꯛ ꯕꯕꯥꯒ ꯐꯅ ꯀꯨꯏꯅ ꯇꯨꯝꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎꯆꯦꯗ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯎꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯥꯎꯔꯒ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯀꯩꯑꯣꯏ ꯑꯃꯨꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯆꯠꯄꯗ ꯀꯤꯅꯔꯛꯈꯤ꯫ ꯑꯃꯨꯕ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯤꯡꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯇꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯈꯤ꯫ ꯂꯝꯕꯤ ꯑꯗꯨ ꯇꯨꯔꯦꯜ ꯃꯄꯥꯜꯒ ꯑꯣꯏꯕꯅꯦ꯫ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯄꯔꯦꯡ ꯑꯗꯨꯅ ꯁꯨꯛꯄꯅꯦ꯫ ꯊꯥꯕꯜ ꯃꯉꯥꯟ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯤꯠꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯝꯕꯤꯗꯨꯁꯨ ꯏꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯏꯄꯨ ꯍꯥꯏꯅ ꯀꯧꯅꯕ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯌꯨꯁꯨ ꯈꯔ ꯈꯔ ꯊꯛꯏ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯌꯨꯒ ꯈꯔ ꯄꯥꯏꯁꯤꯜꯂꯛꯄꯅꯦ꯫ ꯖꯒꯥ ꯑꯗꯨꯗ ꯂꯩꯆꯤꯜꯒꯨꯝꯕ ꯃꯃꯤ ꯑꯃ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜꯂꯣꯝꯗ ꯄꯥꯏꯊꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯃꯥꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯃꯌꯥꯝꯅ ꯅꯤꯁꯥꯗꯨꯅ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯖꯒꯥ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄꯗꯤ ꯀꯤꯅꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯗꯨꯅ ꯐꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯝꯕꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯀꯣꯏꯗꯨꯅ ꯑꯌꯥꯝꯕ ꯆꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯄꯨ ꯆꯪꯈ꯭ꯔꯕꯗꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜ ꯈꯔ ꯕꯣꯜ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯈꯤ꯫ ꯄꯨꯡꯁꯨ ꯉꯜꯂꯤ꯫ 7:30 ꯑꯗꯨꯋꯥꯏꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯈꯟꯅ ꯂꯥꯡꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥ ꯑꯃ ꯐꯦꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯇꯩ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯋꯥꯄꯜꯁꯤꯡꯗꯨꯅ ꯂꯦꯡꯗ꯭ꯔꯒ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯅ ꯂꯦꯡꯕꯗꯨꯗ ꯃꯌꯥꯝ ꯍꯧꯗꯨꯅ ꯆꯦꯟꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯕ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯅ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ ꯍꯧꯔꯛꯄꯁꯤ ꯅꯣꯡꯃ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯖꯒꯥ ꯑꯗꯨꯗ ꯀꯦꯟꯗꯜ ꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯥꯅ ꯀꯩꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯃꯤ ꯑꯃ ꯐꯠ ꯂꯥꯜꯂꯒ ꯆꯦꯟꯈꯤ꯫ ꯃꯥꯗꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯕ꯭ꯔꯦꯛ ꯐꯥꯕꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯅ ꯍꯥꯏ ꯑꯅꯛꯄꯗ꯫ ꯑꯁꯨꯝꯅ ꯌꯥꯝ ꯊꯤꯅꯁꯨ ꯁꯣꯛꯇꯕꯅ ꯒꯥꯔꯤ ꯍꯧꯒꯠꯂꯒ ꯀꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝꯕ ꯃꯃꯤ ꯕꯨꯠ ꯑꯋꯥꯡꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯖꯒꯥ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯅꯈꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏ ꯐꯥꯎꯕ ꯈꯪꯅꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯀꯥ ꯅꯨꯀꯨꯜ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯔꯣꯝꯗꯒꯤꯅꯤ꯫ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤꯁꯨ ꯑꯣꯏ꯫ ꯃꯍꯥꯛ ꯅꯤꯁꯥ ꯄꯁꯥ ꯑꯃꯠꯇ ꯆꯥꯗꯦ꯫
ꯂꯩꯀꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯄꯜꯂꯛꯄ ꯃꯇꯝꯗ ꯀꯀꯥꯁꯤꯁꯨ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯏꯗꯣꯝꯆꯥꯅ ꯀꯀꯥ ꯌꯨꯝ ꯍꯜꯂꯛꯇꯔꯦ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯇꯝꯕ ꯂꯥꯛꯈꯤ꯫ ꯄꯨꯡ 7:30 ꯇꯥꯔꯝꯂꯅꯤ꯫ ꯄꯥꯈꯠꯅꯈꯤ, ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ, ꯅꯍꯥꯟꯈꯩꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ ꯊꯦꯡꯂꯕꯗ 6 ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯔꯥꯡꯒ ꯐꯠꯇꯕꯅꯦ, ꯃꯤꯐꯥ ꯃꯤꯄꯨꯟꯒ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯩ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯀꯀꯥꯗꯨꯒꯤ ꯃꯅꯥꯎꯄꯥꯒ ꯇꯧꯔꯒ ꯁꯣꯔꯣꯛꯂꯣꯝꯗ ꯊꯤꯕ ꯆꯠꯈꯤ꯫ ꯁꯣꯔꯣꯛꯂꯣꯝꯗꯁꯨ ꯂꯥꯛꯃꯟꯗꯕꯅ ꯑꯃꯨꯛ ꯍꯜꯂꯒ ꯇꯨꯔꯦꯜ ꯃꯄꯥꯟꯂꯣꯝꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯀꯥ ꯑꯗꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯀꯀꯥꯒꯤ ꯃꯅꯥꯎꯄꯥ ꯑꯗꯨ ꯆꯦꯜꯂꯛꯈꯤ꯫ ꯏꯪꯈꯣꯜꯅꯨꯡꯒꯤ ꯅꯍꯥ ꯈꯔ ꯇꯧꯔꯒ ꯀꯀꯥ ꯑꯗꯨ ꯂꯧꯕ ꯆꯠꯇꯨꯅ ꯊꯥꯡꯂꯒ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯛ ꯐꯥꯎꯕ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯏꯁꯤꯡꯕꯨ ꯊꯣꯡꯕꯍꯣ, ꯃꯈꯣꯡꯕꯨ ꯅꯣꯏꯕꯍꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯣ, ꯃꯥꯅ ꯇꯥꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨ ꯈꯔꯒ ꯍꯥꯏꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯅꯈꯤ꯫ ꯃꯥꯏꯕ ꯂꯥꯛꯂꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯀꯀꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯑꯍꯤꯡ ꯐꯅꯌꯥꯝ ꯊꯦꯡꯂꯦ꯫ ꯃꯌꯥꯝꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯀꯥ ꯑꯗꯨ ꯑꯍꯥꯟꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯀꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯅ ꯑꯩ ꯁꯤꯔꯝꯅꯤꯗ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯁꯥꯠ ꯍꯩꯖꯤꯜꯂꯨꯕꯗꯒꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯗꯨꯅ ꯊꯕꯛ ꯈꯔ ꯊꯦꯡꯗꯣꯛꯈꯤꯗꯨꯅ ꯌꯨꯝꯗ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯅꯤ꯫ ꯈꯔ ꯅꯛꯅꯕ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯒꯤ ꯂꯝꯕꯤꯁꯤꯗ ꯐꯥꯎꯖꯜꯂꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯃꯁꯤꯅ ꯅꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯔꯇꯟꯒ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯥꯗꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯆꯪꯍꯧꯔꯦ꯫ ꯑꯩꯅꯁꯨ ꯌꯨꯝ ꯌꯧꯗꯣꯔꯕꯅꯤꯅ ꯑꯩ ꯏꯊꯟꯗ ꯍꯟꯈ꯭ꯔꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯔꯇꯟꯅꯗꯤ ꯂꯝꯕꯤꯗꯨ ꯈꯔ ꯍꯥꯏꯅꯕꯅꯤ, ꯇꯥꯃꯣꯒ ꯃꯇꯦꯛ ꯑꯃ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇ꯭ꯔꯦ, ꯃꯤꯇꯔ 500ꯃꯨꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯊꯟꯇ꯫ ꯑꯀꯤꯕꯗꯤ ꯈꯔ ꯐꯥꯎꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯗ, ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯁꯦ ꯈꯔ ꯊꯥꯖꯗꯕꯒ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯂꯝꯕꯤ 3 ꯐꯥꯡꯕ ꯑꯁꯤꯗ ꯅꯨꯄꯥ ꯑꯉꯥꯡ ꯃꯥꯟꯕ ꯑꯃ ꯆꯣꯡꯂ ꯆꯠꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯀꯅꯥꯏ ꯑꯉꯥꯡꯅꯣ, ꯆꯠꯄꯗꯕꯨ ꯆꯣꯡꯂ ꯆꯠꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯊꯣꯔꯥꯏ ꯃꯆꯥ ꯍꯥꯏꯅ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯜꯂꯒ ꯊꯣꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯤꯑꯣꯏ ꯀꯩꯑꯣꯏ ꯑꯣꯏꯕ ꯑꯗꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯑꯩꯉꯣꯟꯗ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯒ ꯏꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯇꯨꯔꯦꯜ ꯂꯥꯎꯅꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯗꯤ ꯑꯩꯍꯥꯛ ꯈꯪꯍꯧꯏ ꯍꯥꯏꯅ ꯀꯀꯥ ꯑꯁꯤꯅ ꯇꯝꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯂꯩꯀꯥꯏꯒꯤ ꯁꯣꯁꯦꯜ ꯁꯥꯔꯚꯤꯁ ꯇꯧꯗꯨꯅ ꯋꯥꯄꯜ ꯃꯇꯣꯟ ꯀꯣꯟꯊꯔꯤꯕꯁꯤꯡ, ꯇꯨꯔꯦꯜ ꯃꯄꯥꯜꯒꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯋꯥ ꯇꯧꯔꯒ ꯕꯜꯕ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯝꯕꯤꯁꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯕ ꯑꯃ ꯍꯦꯛ ꯊꯣꯛꯏ, ꯊꯦꯡꯅꯩ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯑꯃꯝ ꯑꯊꯦꯡ ꯆꯠꯊꯣꯛꯅꯕ ꯐꯅ ꯀꯨꯏꯅ ꯀꯤꯅꯈꯤ꯫ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝꯗꯨꯗ ꯃꯤ ꯂꯩꯔꯛꯇꯕ ꯌꯥꯎꯕꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯃꯈꯥꯗ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯒ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯁꯤꯡ ꯆꯟꯈꯠꯂꯕ ꯃꯇꯨꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯀ꯭ꯔꯤꯃꯤꯇꯣꯔꯤꯌꯝ ꯑꯁꯤ ꯂꯩꯅꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯐꯅ ꯀꯨꯏꯔꯦ ꯃꯌꯥꯝꯅ ꯀꯤꯅꯩ, ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀꯤꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯥꯒꯩꯒꯤ ꯄꯨꯄꯨ ꯑꯃ ꯑꯍꯜ ꯂꯩꯅꯥ ꯑꯣꯏꯅ ꯅꯥꯔꯝꯂꯒ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯁꯪꯁꯀꯥꯔ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯤꯗꯥꯛ ꯌꯨꯆꯥꯛ ꯊꯛꯄꯁꯦ꯫ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯪꯁꯀꯥꯔ ꯇꯧꯕꯤꯅꯕ ꯃꯤꯕꯨ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯅ ꯃꯐꯝ ꯈꯔꯗꯗꯤ ꯅꯦꯛꯊꯣꯛꯅꯕ ꯐꯥꯎ ꯌꯥꯎꯅꯔꯦ, ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ꯫ ꯑꯁꯨꯝꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯄꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯇꯞꯅ ꯑꯣꯏꯕꯅ ꯑꯁꯨꯝ ꯆꯪꯅꯈꯤꯕꯅ ꯃꯈꯣꯏ 30-35 ꯉꯥꯏꯍꯧꯈꯤ꯫ ꯅꯤꯡꯊꯝ ꯊꯥꯒ ꯑꯣꯏꯕꯅꯦ, ꯃꯩ ꯇꯤꯛꯄꯒꯤ ꯀꯕꯣꯛ ꯍꯤꯗꯥꯛꯀꯤ ꯅꯤꯁꯥꯁꯤꯒ ꯈꯔ ꯃꯅꯤꯟ ꯐꯪꯕꯗꯨꯗ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯣꯏꯁꯟꯕ ꯉꯥꯏꯕꯗ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯈꯥ ꯑꯁꯤ ꯌꯥꯝꯅꯁꯨ ꯁꯣꯡꯉꯤ꯫ ꯅꯣꯡꯖꯨ ꯊꯥ ꯑꯃ ꯂꯥꯛꯄꯗ ꯅꯥꯄꯤ ꯇꯧꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗ ꯇꯧ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯁꯟ ꯑꯣꯏ, ꯏꯔꯣꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫
ꯃꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅꯈꯤ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯗꯨꯅ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ ꯍꯥꯏ꯫ ꯁꯪꯁꯀꯥꯔ ꯌꯥꯎꯃꯤꯟꯅꯕ ꯑꯍꯟ ꯑꯃꯅ ꯀꯩꯅꯣꯅꯦ ꯃꯈꯣꯜꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯣꯡꯂꯛꯂꯝꯂꯒ ꯆꯞ ꯂꯦꯞꯈꯤ꯫ ꯃꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯃꯨꯛ ꯈꯣꯡꯂꯛꯄ ꯇꯧꯏ ꯍꯥꯏ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯛꯇ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯗ ꯍꯛꯀꯤ ꯏꯁꯤꯡ ꯑꯃꯗꯤ ꯇꯤꯟ ꯁꯤꯠꯆꯤꯟꯗꯨꯅ ꯂꯩꯇꯨꯝꯗꯨ ꯃꯊꯪ ꯈꯣꯡꯂꯛꯄꯗ ꯊꯣꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯒꯥꯗꯨꯒꯤ ꯇꯧꯁꯤꯡꯗꯨ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯅꯣꯝꯕ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯇꯧ ꯑꯃꯅꯤ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯨꯔꯦꯜꯗꯒ ꯏꯁꯤꯡ ꯂꯨꯞꯇꯕꯤꯗ ꯀꯤꯕꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯛꯈꯤ꯫ ꯏꯃꯥꯅ ꯕꯕꯥꯗꯁꯨ ꯉꯥꯡꯂꯝꯃꯤ, ꯑꯁꯨꯛ ꯊꯦꯡꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯣꯊꯗꯨꯅ ꯂꯩꯍꯧꯕꯁꯤ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯃꯤꯗꯤ ꯉꯁꯥꯏꯅ ꯁꯠ ꯁꯠ ꯍꯜꯂꯛꯈ꯭ꯔꯦ꯫ ꯇꯨꯝꯕꯕꯨ ꯇꯨꯝꯂꯝꯂꯝꯅꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏꯁꯤꯗꯁꯨ ꯚꯨꯠ ꯁꯥꯟꯅꯕ ꯃꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯔꯅ ꯍꯥꯏꯕꯗ ꯑꯀꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯚꯨꯠ ꯁꯥꯟꯅꯕ ꯇꯝꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ, ꯍꯥꯏꯕ ꯉꯝꯗꯕ, ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯐꯥꯎꯕ ꯑꯇꯃ, ꯊꯋꯥꯏ ꯍꯥꯏꯕꯁꯤꯁꯨ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯝꯕꯨ ꯃꯝꯃꯗꯤ ꯍꯦꯛꯇ ꯀꯤ꯫ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯖꯒꯥ ꯑꯗꯨ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗꯁꯨ ꯍꯦꯛ ꯍꯦꯛ ꯃꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯏ꯫ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯗ ꯆꯥꯛꯊꯥꯛ ꯄꯤꯕꯒꯤ ꯊꯧꯔꯝꯗꯁꯨ ꯖꯒꯥ ꯑꯗꯨ ꯆꯤꯊꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯊꯤ ꯅꯣꯡꯃꯣꯡꯕꯗ ꯃꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯑꯅꯛꯄꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯩꯒ ꯃꯨꯠꯄ ꯇꯥꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯄꯪꯀꯤꯗ ꯍꯦꯛ ꯀꯤ꯫ ꯃꯄꯥꯜ ꯊꯣꯛꯄ ꯆꯠꯄ ꯐꯥꯎ ꯍꯦꯛ ꯀꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯣꯜꯂꯦ ꯃꯐꯝ ꯑꯁꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯄꯜ ꯄꯔꯦꯡꯗꯨꯗꯤ ꯍꯧꯔꯤ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯑꯃꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯧꯖꯤꯛꯁꯨ ꯀꯤꯅꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ꯫